ꯑꯍꯥꯟꯕꯃꯛꯇꯗ Manipuri Audio Book ki maikaidagi pumnamakpu taramna okjari. Audiobook asina Class 12 ki Manipuri Textbook da yaoba Seireng Anikhak lanthokjanabagidamakta puduna lakchari. Seireng asi Manipuri Audiobook pu tabiriba subscriber amakhakna khanbirakpa Seireng aduni. Class 12 ki Anisuba Latam amadi Mapalsuba Latam da yaoba Seireng Singh aduni. Hauzik ahanbada Anisuba Latam da yaoba Asangbam Minaketan Singh na iba Seireng Nonggumlakhoda hairiba Seireng asi lanthokjari. Seireng asi pathokjadringai mangoinana Seireng asida kabi na kari hairi haibadu samlapa khara thamjari. Kabi Minaketan na magi Nonggumlakhoda haiba Seireng asida Manipuri Sahitya ki lamyanba asaiba singbu maraibak maramdam oiba Manipur asida amuk hanna poklakho amasung sanapung mayol oiba Manipur ki matik magun saithaduna saisaklakho hairi. Hauzik pathoksari Seireng Nonggumlakhoda. Nonggumlakhoda yamba asaiba chaijing khomaba nonggumningai oidabara Nonggumlakhoda. Hada sanapung mayol palem nungsi koloinu tengthaningai oidabra tengtharakhoda. Labuk lamhang sangban wai loibi chungbam khanja wai malang phoroi ipomlang pharasana thonjanu. Hada sanapung mayol koloi nungsi maninu seirangningai oidabra seirangrakhoda. Pai manungki thaujana khomlang laisa ihongna imphal nambul sinthanu pari mumnu okchanu. Hada sanapung mayol palem loibi khwanggoinu chaijing ningai oidabra chaijing lakhoda. Pari mumnu chanjanu palem ima pukphanu koloi nungsi chingkhainu asai nangbu kaubra yakai ningai oidabra yakai rakhoda. Naroi nangi nungbang wai nanaw nangi londai wai chaijing nangbu kaujaiye sinhan ningai oidabra silhal lakhoda. Jekla kaidong kaina wai malang nunglam lamuk wai paloi ningai oidabra paloi rakhoda. Wanglei punggoi amadang mira chaijing loina wai palem nungsi mingaurol. Hada sanapung mayol palem layek taretnu thauganingai oidabra thaugalakhoda. Naroi nanaw khibikna palem khonglang wai na wai khomlang laman singningai yangdaw lambi chingna wai ningsa ninghal phamdengna yamba khungul majaiye lamjingningai oidabra lamjinglakhoda. Hada sanapung mayol yelhau angal panthoinu mingauningai oidabra mingaurakhoda. Yamba chaijingba seirang khumaba malangningai oidabra Nonggumlakhoda. Matang asida Asangbam Minaketan Singh na iba Seireng Nonggumlakhoda hairiba Seireng asi loisinjare. Mathangda amuk laubirasi Mapalsuba Latam da yaoba Seireng Thangjam Ibopishak na iba Anouba Thunglaba Jiba. Seireng asi haudringai mangoinana aibana Seireng asida phongdokliba wafam khara thamlabada Anouba Thunglaba Jiba haiba Seireng sida kabina khwaidagi singba miyoibana jibasingi makok thonglubagi asoiba aranba puthokduna nainari. Mahakna hairi miyoibagi wayelda phajaba thiba phangdre nungsiba achumba haiba masaksingdusu sakti utnabagi mairi nungda ngamna chakthektuna mangkhre aduga miyoibagi gun chenba miyoibadi sikre. Leiribasidi masak masa khangdraba Anouba Jibani haina phongdokli. Hauzik laubirasi Seireng Anouba Thunglaba Jiba. Samudra taret ki gyan khomjillaga thawai panba pumnamakki nasana ningthau semjaba he miyoiba. Hauzikti kamdaure thauri yanduna sijaredo. Phajaba phajaba o mamit tangkhre uba ngamdre. Nungsiba achumba chakthekre saru mayamgi mairida. Mayai kabagi lanphamda pumnamak kaishu yaudraba mapu khotrong horaba khamlaba miyoiba leitre mingse taibangsida sikre mathwai makhoigi
ꯎꯔꯤꯕꯁꯦ ꯀꯅꯥꯅꯣ ꯑꯗꯨꯗꯤ? ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯖꯤꯕꯅꯤ꯫ ꯍꯟꯗꯛꯇ ꯅꯧꯅ ꯊꯨꯡꯂꯕ, ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯊꯣꯜꯂꯛꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯡꯖꯝ ꯏꯕꯣꯄꯤꯁꯛꯅ ꯏꯕ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣ ꯕꯨꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯇ, ꯇꯦꯛꯁꯕꯨꯛꯇ ꯌꯥꯎꯕ ꯋꯥꯔꯤ ꯃꯆꯥ, ꯋꯥꯔꯦꯡ, ꯁꯩꯔꯦꯡꯅꯆꯤꯡꯕ ꯂꯦꯞꯇꯅ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯍꯥꯏꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ꯫